Shaharu Ramadan Tha Taranithoi gi manungda Ramadan tha asibu panbiri Shaharu Ramadan Ming asigi artha kayada fajakhraba Ramadan haiba se chakthek hanba haibani tha asida minga loinana Allah Taala na mahaki banda singi manai singi guna singbu pap singbu chakthek hanbi hanta hanbi amsung anghanbi Ramadan thagi roza asigi matik magun kaya aikhoina mamang da su thamjakhare hauzik khardanga muk ningsingjari roza gi matik magul roza gi matik magun yam chawi hairiba asigi matang da hadis khara pijari ahan bada roza heliba mi adugi sawaf hisab yaudana pibigani roza asi aihak khaktagini aduna roza asigi mana sawab su aina pigani Bukhari Sharif ani sobada roza ga manaba pot ama phawal leite Nesahi Sharif ahum sobada roza hen ba mi gi dua kabul tawbigani Baihaqi Sharif roza hen ba mi ado mafam anida harauna tawgani amasung Allah ga unaba matamda su harauna unagani Muslim Sharif manga suba kayamat ki numita roza na mi adubu kanbinaba haijagani madudi he mapu aina mabu saba amsung phattaba thamoigi wakalon kaya dagi ngaklega thamlakhibani aduna rozadar asibu aigi iteng dagi ngakpiyu Ahmad Jannatta thong amalai mingna Rayan kawi hairiba thong asida rozadar nattana kana amata changhalloi aduga changkhraba matungda thong ado thingjan kharagani Bukhari Sharif Tarit suba thajabaga loinana amasung sawaf ki mahai gi wakhal tawraga Ramadan gi roza helabadi mahaki mamangda tawkhiba guna kokpigani Bukhari Sharif roza gi kannaba yamna lei amade roza gi yumphamde takwani thamoina Allah khakta da khallaga amade azab singdagi kiraga haibati Iran gi langjakhibagi phal natraga langjakhibagi mahai amade madugi dandi kiraga halal haibati asengba oiba thabak amasung halal asengba oiba sinjak khakta chagadabani chagani khalliba ado oirabati mahak ado yamna laina haramgi sinjaktagi haibati phattaba sinjaktagi thabaktagi soidana ngakna chatpagi hainabi ama oirakani amasung miyoibana puk thanna thamba asina haksangi kayagi apamba adubu namthaduna thamba ngamhalli miyoibana puk lamna thamba asina haksangi kayagi apamba adubu namthaduna thamba ngamhalli maramdi chak lambana chin meat amasung thamoigi indri singbu lamba adugi khangba ngamnaba hona halli maduna shaitan gi phattaba launam amadi thamoigi indribu phathanabagi bambaisu ohelli roza da pangthokadaba sunat khardang thamjari sunat kharadi tangai fadana tawdaba yade aduga kharana tawbada ganai kharadang pallabada ahanba shehri saba yariba makai aroiba matamda khara thengtharaga chabani hena fai huzur sallallahu alaihi wasallam na haibirami shehri saw maramde shehri da barkat yawi Bukhari bohlum ama hadis number chamaga kuntharaga mapal shehri yamna matik magul laiba chakleni amasung mamangi missing haibadi Quran Sharif ki mamang da Allah ki lairik fangharaba mising mayok ta chathaba thoram ama oihelli huzurna haibiramni momin gi oinadi seheri gi damakta khajur yamna fai Abu Dawud volume number 2 hadis number 2453 sida panjaning ba amana mamang gi mising haibadi Quran Sharif ki mamang da Allah gi lairik fangharaba mising na toromba rozagi haibadi chakhin bagi mawonga aikoi khenna bachi achobata makhoina sehri ase charamde pun mari chara helami aduga Allah gi nabi gi umat singdana sehri saba ase afaba amasung sunat oina thambiri ani subada iftar tafthadana tawgadabani Huzur sallallahu alaihi wasallam na namaz sondringe gi mamangda achotpa khajur kharaga iftar tawrammi atekpa khajur laitarabadi akangba khajur ga iftar tawrammi Tirmizi volume 2 hadis number 108 Hazrat Abdullah ibn Umar radhiyallahu anhu gi hadis ni Allah gi nabi na iftar tawraba matungda makhagi dua asi sonbirammi aram khorang bakokle singli nauri tekhatle Allah na mahisu pinabirani
Abu Dawud volume number 3 hadith number 865 ikai khangdaba thabak khuding maktagi thapna leifam thoi huzur sallallahu alaihi wasallam na haibi rami madudi hek nakoina roza taurabadi ikai khangdaba thabak punamak thado o Bukhari Sharif hadith number 1998 Nabi Karim sallallahu alaihi wasallam na masimaso haibi rami kanagumba amana tawdaba wa oidaba wa ngangba amadi fataba thabak tawba thadok tarabadi mahakna chara hen ba roza heliba Allah ki manakta kari sukana ba fangloi Bukhari Sharif hadith number 1992 masidagi aikoina khangi roza thamba asina chakhen ba asina supnatagi chakhak hen gadaba nate hakchang kayat punamak hen gadabani amasung aikoigi sindagi mittagi wakhan lauksing gi amadi khutkhong punamak ase aranba lambi dagi thingba amasung afaba lambi da purakadabani haibadi mujahada gi lanphamda mujahid ama oigedabani roza heliba mi khudimak haram oiba pot amadi thabak khudingmak tagi lapna leifam thoi haibasi masidagi khangba ngami chiron chatpa oidaba ngangba amadi kanadaba warem thaurem khudingmak tagi ngak na chatkadabani natrabadi rozagi mahi sawa pomba hairiba pot sing amadi thabak sing asina manghan khigani Nabi Karim sallallahu alaihi wasallam na takpirami roza henba mi kaya marungi mahi haram ba amadi khawrang ba khangba natana tai kari su phangde Ibn Majah hadith number 538 masidagi so ikoina khangba ngami madudi sumnagi chara henbagi awaba khangba du khak natana madugi pandam du khangna aikoina roza thamdabana karigumba aikoina yot amabu shahallaga madu saning mamongda yeiduna saba yabage khudong chaba du laude haibadi aram khorang baduna shaitan gi lambi aikoigi singli nauri da thathan batan natana aikoina Allah da onjel hunabagi amasung Allah ga nakna hunabagi amasung Allah gi nungsiba thajaba ki ba do hengal haunabagi pambai ama aikoina oina de masina aikoina heliba roza ado sumnagi aram ba khangba khak oina thoi masi roza gi pandam khangdaba amasung roza gi kanaba laudaba makhangi roza ni roza heliba miti yariba makai fataba mafam singda bazarna singbada kaithena singbada matam manghalloidabani amasung chatloidabani lairoidabani mahakki loinariba zikar Allah da puning onsin ba do tattanabagi damakta matam pomba masagi mathaudang ado pangthokpa sikna amasung tuminna lainaba hotnagadabani Nabi Karim sallallahu alaihi wasallam na haibirami kanaguma mi amana roza heliba mi amada khanaba haure natraga akam apet haibadi phajadaba ngangba sakpa tawre madu oirabadi asumna haiko ai roza heli Bukhari Sharif ayat number Bukhari Sharif hadith number 1993 hadith asina ai roza heli haina anirak hanbagi maramdi ahan bagina masana masabo roza darni haina sing halli amasung masagi hak ado ada tawhalli ani suba aduna mateng haibadi khatna ba hauriba mi aduda khanghalli madudi roza henba ase masigi pandam ase subnatagi Allah gi yathang inba amasung fatabadagi hingnanabani mahaknasu ingthaba santi gi lambida lakhannabani mahakposu ingthaba santi gi lambida lakhannabani yamna sasin thaksin basu tawroidabani Nabi Karim sallallahu alaihi wasallam na masigi matangda haibirami madudi Adam gi masa masu singi hapa yaba patra singi manungda khwaidigi phattaba patra di puklinni Tirmizi Sharif Ibn Abbas radhiyallahu anhu gi paudamni Nabi Karim sallallahu alaihi wasallam mi khudingmaktagi pukchian chawba henba amasung huzurna atopa matamdagi su Ramzan thadane henna pukchian chawthok lami Jibril alaihi salam ga unaba mikupta Ramadan ga hing khudingmakta huzur sallallahu alaihi wasallam gi manakta Jibril alaihi salam lengbirakhlami amasung huzurna Jibril alaihi salam da Quran Sharif solaga tahallami Nabi Karim sallallahu alaihi wasallam de leptana sitpa nungsittagi su hena pukchin chawrammi Bukhari Sharif
मसामक्सु रोजा हेनबा अमदी अतोपसिंगबुसु पिजा पिथक तौबना जन्नत चंगबगी मरम अमा ओइहल्ली अल्लाह की नबी सल्लल्लाहु अलैहि वसल्लम ना हाइबिरम्मी जन्नत फजरबा युमसिंग लई हाइरिबा युमसिंग अदुगी मपान थंगबा सरुक अदो मनुंगदगी येंगबदा उबा फंगी अदुगा मनुंग थंगबा सरुक अदो मपानदगी येंगबदा उई हाइरिबा युमसिंग अदो अतोपबु पिजा पिथक तौरिबा मथंग मनाव काइदना लेप्तना रोजा तौबा मियोइसिंग अमसुंग अचिकपा अहिंगदा मियोइबना अमोनबा फमुंगदा नुंगाइना तुमदुना लैबा मतमदा नमाज सिंगबो सोलिबा मियोइबा सिंगी तमक अल्लाह ना थौरांग तौबीरिबानी तिरमिजी शरीफ हदीस नंबर 128 इबादत खुदिंगमा की पांदम लैबगुम रोजा की पांदम असे यामना थोइदोकपा पांदमनी matang asida haijening bo wafam amatangdi ibadat haibadi lining haiba se islam da tawjariba mi masa amadi masa gi akoi bapu guna pap singdagi hinghanba amadi miyoiba amage asengba mahausa da hingba ngamhanana ba upaini pambaini मियोबगी अथोइबा हाइबसे मियोबगी असेंग महौसा अदुगा लोइना हिंबा ngamba aduni maramdi miyobabu asraful makhlukat haibadi taibang khusem singdagi thoidokpa khusem athoiba khusem oina mapu maha na sem khrabani toigum sung laibak thibadi aikhoina malem asida haibadi kalak mihoba fataba lamsa sajat fataba wakhallona maram oiraga aikhoi bolikha ta hanabagi maram amo ohili amasung miyoibagi asengma mahausa aduda hingba ngamhande miyoibana pap gunagi maramdagi sa nga dagi suhe na hanthaba lekha taba thakta hinghalli kumthahalli दिन इस्लाम न मियोबो मपु महाके अथोइबा खुसेम असरफुल मखलोकात हाइबा दो मयक सेंगहल्ली अमसुंग लाइनिंग इबादत की मतेंग न मपु की मनाक असुम नक्सल हनबिरक्तुना अमसुंग मपु महाके मिनुंगसी अमदि थौजान की मतेंग न नुंग अमदि पांदा असुम चाखुचबा फंगहंदुना फरिस्ता की सिफात गुण सिंगा फावबन नक्सिनबा फंगहल्ली अमसुंग अफबा पुनमक्तगी थौजान की मसक ओइबा मियोइ पोक मुत्तकी असेंगबा मियोइ पोक की थाक यौबा ngамहल्ली असिना रोजा मियोबेगी थौजानी मपु महाकी थौजानी थौजान असे फंगजगे हाइरबदी रोजा की पांदम खंगना रोजा थमलबा खक्तदा फंगनी मसिगी असेंगबा पांदम अदुदी पुंगनिंग हक्चांगी मखे लांबा थमोइना थोथा नौथरिबा मखै मपु इबुंगी मनाक्ता चंगजबदा नक्सिनजबा ngамहल्ली महाका नंगना जबा फंगलिबा मतिक महाकी थौजानी मसक ओइना रूहानियत की मतिक मगुल हाइबदी स्पिरिचुअल इनलाइटमेंट फंगहल्ली रूहानियत की मतिक मंगाल फंगलबा मखोइबो मंगाल फंगलबा मियोइपो हाइना ताइबंगना सखंगनरी अवाबदी ngasi मियोइबना लाइनिंग लाइसोन इबादति तवी तैगुमसुंग पांदमदि मयेक सेंगना खंगदे मसिना मसागी थाक सेमजबा अमदि असेंगमा मी मुत्तकी ओइबा ngamdana adumak lei asina akhang ahisingna haibiri punsida mai paki hairabadi guru khallu isagi sheikh thammu mahaki lamtak lamsing illu